Mayang Imphaldagi Bishnupur District ki Taubul Fauba Chatliba Lambi Paring asi sembagi thabak tawriba JCB driver ama yauna mioi ane sakhangdaba khulai paiba marina tamthina furamle haire sakhangdaba singna tamthina furambadagi soklaba mioi ane adude JCB driver TH Govindas amasong Mayang Imphaldagi Chongtham Shamchandra kawe thaudo asi ngarang numit yungba matungpung amarom tabada lambi paring asida thokibane hiram asiga mari lainana ngasi Mayang Imphal bazarda Khuman United Club and Mairapaibi Association KUCMA amasong Mayang Imphal Bishnupur Road Development Committee na sinduna paugi mifam ama pangthokre paugi mifam aduda Mayang Imphal Bishnupur Road Development Committee ge Joint Secretary KH Binantana hai TH Govindas amasong Chongtham Shamchandra lambi asi sembagi thabak tawringaida angobo machugi Hyundai Creta SUV amada lakpa mioi mari na makhoina lakpa lambida Matam chana gari side tawde haiba wahauda Shamchandra gi khong amasong nakong mayada nongmai kapsinbaga loinana makhoi anibu tamthina furamkhibane haike Gari lae na side tawge na sangiba akoigi sar shambusu akoigi makhong manakta nongmai kapire aduga manakongda su kapsinbire aduga amuksu tamthina furame aduga amuksu hojiki pokren thoriba driver Govindas asidu adugi matik Sasan Pudona Pure. Adumasi Karamba, I quiggy party no fly Piraga, Swidona Labi, Shemba Madamda, Nakan minute Amata Werzu, Naibiraga, Makwegi, Gari Saito Raga, Satpayaba, the Kudaka Makwi Lai, Saito, the Ivy, the Mutato Vivase, I quay Lambi Sibu, Chemjari, Basingi, Maigidi, Yamna, Naijate, Masi Ashibumba, Togosi, Marila Navasina, Karamba party na Tauribano. Haibase amtang thidok biraga lambi semjariba aikoida aki akhang poliba masi tawbiganu haina aikoina media gi thongda sengdokseri Nakal amaromda Mayang Imphal apunba Mairapaibi Lupki Secretary TH Rebecca hai khutta khulai pairaga mijam miyambu funingba mawngda furamba ka hinba thonga se laibak thibane thawang asina maram oiraga khulla sida ahing nungthel naidana macha manau singaktuna leiriba Mairapaibi singna Tokhaiba warep ama laurakpa yai maram aduna thawong asi kanana chatharambano haibido athuba matamda sengdok pirao loinana lainga ki mari leinabo authority na su chenaba mioi sing khudakta fagatuna logi oiba thabak sing lokhatpio haina su mahakna makha takhi ngarang yam laibak thiba thodok haiba tare ko Mayang Imphal tu tawul chatpa lambida koigi kanom akoi khul laikai sigi Miamna, we seem Hazard, Galambi, Kitang Panama, Ma'am Sapper, Nina, the same Sabita was it. I should like to walk from Nina, Lose, Hamana, Zuamana, Zuhang, I to Washington, Chia or Yade, Hang I will not do the Hiner, the good tabby, Tabamatoba, the Kulai Pibasina, Yam dominate Tobogimong, the Brazazin, Daki, and Conbas, my Toba, Chumugi, Poche, Panaquira, when he targeted about Mushmina. Hata ano woi na mukha taba phangi si yam ngai jade